Uzbek matuna taram oksari tholik beirang warosin puropagi maur sangai festival pangthok pabu yaning da bapongdok tuna mafam kaya da khongjang jangsin kre Governor na tha sigi kuntra phaw bachata da Manipur sangai festival Imphal East ki hafta kangjei bungda hogdok khrabasu IDP singa waba ubiduna thorok lebe irang sigi warosin puraknaba honabagi mahun matam sadana sangai festival pangthoi haiduna yaning da phongdok bi khongjang ngasi su mafam kaya da chatakre Kokomagi miyang makada sa tariba kongjang sige maru oiba saruk ama oina kiamgay palahan bi all kiamgay nupi sakpat taurang loop AKNCTL amadi Peace and Integrity Committee kiamgay pikna sunga si human sense semduna khulaw kaya laukre Kongjom circle gi miyam na sangai festival saruk yaroi haina ware blokre Manipur lengang na silaga nga sidagi hoduna tha sigi kuntra phaw pangthok kadaba sangai festival gi mayok ta ngasi khongjom kaithel dasu maikay adong miyam na wakat khongjang changsinduna lenga ki thawong kham thengna yaning da phongdok pagaloine na festival si saruk yaroi haina warep lokre ngasi gi wakat khongjang adu da khongjom circle mera paibi forum fatherland patriots memorial club khongjom kaithel amasung IYC khongjom na punna pangthok khibani loine na manipur miyam hojik sangai festival Pamde sarang da thamliba miyambu tourist onthok lagi haribra aikoi gi hingbagi rights hana piu tourism ko na tau haibna singba thaba play card sing sijinakhi ngamkhai gi saruk kaidraba sungamkhai manungda khunda minari basing nungsinadra badikana balete jai kishan Manipur gi ngamkhai da hongba leite akai balete hairaba sungamkhai manungda khunda minari basing amaga nungsinadra badikana balete haina thawingban SC gi MLA khumuksam jai kishan phongdokre Thamibani asigi manung sanna leiba Tharon village da nauna semjin sajilaba Tharon village community hall sangabagi thoramda athoiba mitunglen ge waron pe aduna MLA Joy Krishna wafam asi phongdolo dana makhata na haikibada lamdamasida khundaminari ba phuruk khuding manung si chanana leiminaraba matamda da lamdamasida hojik tholiba tangdu leita da bagi thawong asi loisin mangamgani aikhoina gi ngamkhai kaidana bangak sele ngamkhai gi sarukta asoiba leite haraba sungamkhai manung da khunda minari basing nungsinadra lamdam masi manglom da sangsin mangamloy loine na tangdu laita na leiba sungamloy lamdam masi da khunda minari bak phurup khuding muna hauji lanjena duna leiriba mioi sing asi mayumda hanagom hanjil hannaba amadi lamdam asida ing tapa purona bohona bada mato oina hobina hona minabagi tangai phadaba leiba lenga asna relic camp da sangja phamloduna leiriba mioi sing mayumda hanjil hannaba hona ramgadani hona gadabani adumona mak leinga khaktana hona bana hauji tholiba irang asigi warosin thuna purakpangamloi maram maduna khunda minari ba phuruk khudemak amato oina thabak tawminabagi tangai phadaba lei haiki Manipur da tholiba lansigi warosin puraktana Manipur sangai festival pangthopagi mayokta yaningda ba phongdoktuna mafam kaya da khongjing jangsin kre Manipur da kumjali singani kunga humdoi megi Mi ahumdagi thorliba chahi ani makai helaba lansigi warosin hana puraktana amade relief camp ta changja phamloduna leiriba IDP sing maramdam mayumda hanjil handana lengana sangai festival pangthokpa yaningde haina tongan mafam singda khongjang changsin kre IDP themthing asang bhagi thawong yaningde ikal IGP themthing ngasang bahana ngarang singmi tami singnai kai khumna bu ulebani ining tawlai se masana jawbagi gate namkhai duna security personal singda thritan tawba amadi IDP singi relebu MP na silia amasung makhoi bu sangya pham pi haiduna maran sikhiba yaningde haina iramdam kanba apun malup ikalgi secretary general W Luang leimagi serola mana phungthorakli Manipur da tholiba chahi ani makai helaba lalasina maram warga mayum mai thado pikraba IDP sing hojik tongan ma relief camp sing da changja phamloduna leiri masagi thawai hingnaba lanjelakhiba IDP sing masagi maram amadi mayumda hanjil hanaba honaragani amadi Manipurgi highway sing da phurup khudima free movement yahalagani haina lengana phundokhiba wafam ngasi phawba thabak oina onthoktre kokomi IDP amadi loop kaya na IDP sing athu matamda mayumda hanjilaba matung Manipur sangai festival pangthopiu haina khongjang changsilebasida sogatpagi mahuta IGP na khongjang loising phubuda khamluba nupi amabo khut thakhiba asi nupi khunaibu usitabani nupi da khut thabagi thawong asi yaningde ma ki mathakta logi oiba thabak lokhatuna suspend tawgadabani hairi sangai festival gi saruga mo oina mau geta seri blossom amadi lagi kumai hodokre hauja makha tawa pau pijari
Sangai Festival ki saruk amma oina Your Blossoms Great Harmony haiba thingi makha da mauge ta leiba more to be the Manipur Seri Blossom amadi legi kumai hodokre Senapati ki district information officer DIO na thador pacherola mana phondor pada kumai asi hodopagi thorum da Manipur lenga ki horticulture and soil conservation ki commissioner amasung secretary wariba ti pamai na athoiba mithungoi na saruyaki Senapati ki deputy commissioner Mamoni Dole na thorum asida khanaba mithungoi na saruyaki I am the officer Huidrom Nagesor Antarctica the Satkadori. India Meteorological Department के scientific officer Huidrom Nagesor scientific expedition की सरुक अमोइना Antarctica the Satkadori है न मणिपुरी diaspora association MDA दिल्ली न प्रेस थादोर पसेरोला मना फुंदोरगली Cherola Sida Association Asina scientific officer Huidrom Nagesor की पाव असिद नुंगाइब फुंदोपगलोनेना मा की खुंचत असिन लंदम सिगी माई पुरकपंगम लगनी हाबगी थाजबा फुंदोरगली Sandian district की conflict area दा लोथोपंगम दन लेरखिबा गाड़ी अमा एआर न रिकवर तौदन मपुदा कुशन करे Headquarters Inspector General Assam Rifles South की मियम मखादा Assam Rifles AR की टीम ना Sandil district की मनुंग चनबा इरांग असिना सोलबा मनुंग हंजन मफम द लेबा conflict area अमा द इरांग हौबदगी लोथोपंगम दन लेरखिबा गाड़ी अमा रिकवर तौबंगम दुना गाड़ी असिगी मपुदा सोयंगाम यावदन कुशन करे हाइना Assam Rifles की चेरोला मना फोंदोरगली Manipur के लेप्तन पाखिबा अमूर फाल्कोन नुमित तरुणीदा अफ्रीका यौखरे अखांकनबा मसुंग थौना फबगी मतिंग मयाय उलदुना मणिपुर की उमंगदगी सैटेलाइट टेक तौदुना थादोखिबा अमूर फाल्कोल सिंह अदु सुमनगी नुमित तरुणीदा किलोमीटर लिसिंग हुंफु हेना लेप्तन पायदुना अफ्रीका की केन्या यौखरे हारी Ampang alangamadi ahu haina mingthonba satellite tek tawraba amur phankor ahum asi sumnagi gram chama yang khai romtamak lumia dubu makhoina matam gi oina Africa dagi India gi awang no polamdamda amasung lamdam asidagi amuan Africa gi leiba kaya da leptana paiba ngami haibagi matik mayai uthorpasina amu hana santi singi puning singsin bangam kre hairi Say as you wina ampang hariba orange marker na tek tawraba amur phankor asi ornithology singi puning singsinki ampang na awang polam damdagi peninsular India Arabian Sea amadi Horn of Africa landuna kilometer lising taruk kasama hena paiduna Africa gi Kenya yobada subnagi numit taruk niga pung nipan rom changi hari nganingai waribadi amnu phangkola sina Africa tamna paikibasi leptana paikibani hari Prime Minister Modi G20 summit saru yaruna bagidama India thadokre Prime Minister Narendra Modi numir humni gi khongchat South Africa da pangthokpa G20 summit saru yaruna bagidama ngasi India thadokre hari sana bagi pau ngasi dagi Manipur Polo International lisingani kunga manga hauragani ahan boina Colombia saruk yari makata pa pau Pijari Polo masana bunung si jaba amade Manipur poni bu yokar papa malamda masigi miyo singna khaurang aiduna la khiba tara mangarak suba Manipur Polo International Tournament saya sigi saya ni gi matung da hayeng dagi mapal kangjai bungda hodok lagani Manipur Horse Riding and Polo Association MHRPA na sinduna hayeng dagi hodoriba tournament asida punna foreign team ani yauraga team mangana saruk yari team singa dudi Colombia United States of America Chhattisgarh dagi team ama India IPA amasung India B Manipur ni Colombia gi oina tournament asida saruk yaba si handang na ahanba oiri hari Kangla gi manung kangjai bungda sagol kangjai kablisingani kunga manga haunabi matungin haudokre Manipur Sangai Festival singani kunga manga gi saruka moina ngasidagi Kangla gi manung kangjai bungda sagol kangjai kablisingani kunga manga haunabi matungin Manipur ki Chief Secretary Dr Punit Kumar Goyal na athobe mitungling oina saruk yaduna haudokre National School Games gold yauna medal kaya laudana lamdam sige mingchat purakpa ngamkre Umfuga mapalak Suba National School Games Archery under 14 Boys and Girls Championship singani kunga manga da Manipur ki team nang gold yauna medal kaya lauduna lamdam masigi mingchat purakpa ngamkre Manglema amasung Madan Kumar lekhidabada SSU na awaba phongdoragli Southern Sporting Union SSU gi members sing Wangkem Manglema Madi Khadem Madan Kumar na manung matam sadana lekhidabada Union Nasigi Maikaidagi awaba phongdoragli Ani Suba League match ta Manipur na Chhattisgarh bu laksana thoibangam kre
Andhra Pradesh ki Anantapur da leiba RDP Stadium da sathariba Dr. Talimerel Junior Girls National Football Championship lisingni kunga taru tayar one game ngasi Manipur gi ani Super League match sanakibada Chhattisgarh bu lakchana thoibang amduna semi final gi campaign hena kansin krehari loinana jalai thang football team na Mauhing football team maithiba piram laga champion obengam kre Inspector General Manipur and Nagaland Sector CRPF amasung DIG Ops Range ki miye makada samagatara thoim Battalion CRPF amasung Sports Authority of India na sinduna A Sangubang Village chathar ki ba Khelo India football tournament ngasi losin ki ba loinena losin man numitta sana ki ba final match ta Jalai Thang football team na Mauhing football team thoiraga champion oibangam kre Sigalone lojare ngasi phongba huyelam pau pau se degi khomjin jaba maru oi pau sing khwai puno pu amuka na khurumjari